ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯅꯥꯊꯣꯏ ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯖꯔꯛꯄ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯋꯥꯅ ꯍꯣꯠꯅꯖꯔꯛꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯅꯥꯊꯣꯏ ꯃꯥꯒꯤ ꯃꯃꯤꯠꯁꯨ ꯀꯌꯥ ꯊꯣꯏꯅ ꯎꯗꯕ ꯕ꯭ꯂꯥꯏꯟꯃꯦꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯁꯨꯡꯎ ꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯩꯁꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯣꯂꯦꯖ ꯀꯥꯔꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯈꯔ ꯉꯥꯎꯖꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯕꯤ ꯅꯨꯡꯁꯤꯊꯣꯏ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯈꯤ ꯅꯣꯡꯃ ꯁꯅꯥꯊꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯒ ꯊꯦꯡꯒꯥꯏꯅꯈꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯄꯥꯝꯖꯈꯤ ꯃꯗꯨꯕꯨ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯗꯣ ꯈꯪꯖꯩ ꯑꯗꯨꯕꯨ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯦ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯅꯥꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯖꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯏꯆꯟ ꯀꯧꯏ ꯏꯆꯟꯅ ꯁꯅꯥꯊꯣꯏꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯇꯥꯈꯤꯕꯒꯤ ꯂꯝꯕꯤꯁꯨ ꯅꯥꯜꯂꯤ ꯅꯨꯃꯤꯠꯇꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯀꯣꯂꯦꯖꯇꯨ ꯆꯠꯇꯅꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯅ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯂꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯁꯅꯥꯊꯣꯏ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯍꯥꯎ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕꯅ ꯑꯁꯨꯝ ꯍꯥꯏꯐꯦꯠ ꯀꯧꯔꯝꯃꯒ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯨ ꯂꯥꯞꯇꯛꯅ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯏꯆꯟꯅ ꯎꯕꯗꯒꯤ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯏꯆꯟꯅ ꯆꯪꯉꯛꯏꯕꯗꯨ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯁꯅꯥꯊꯣꯏꯗꯣ ꯈꯪꯍꯧꯗꯅ ꯃꯈꯣꯡ ꯅꯥꯟꯊꯣꯛꯇꯨꯅ ꯇꯨꯁꯤꯟꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯤꯡꯈꯠꯄꯤꯕꯒꯤ ꯃꯍꯨꯠ ꯋꯥ ꯅꯣꯛꯁꯤꯟꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯆꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯊꯣꯏꯕꯨ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯅ ꯅꯣꯛꯂꯤꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯣ ꯅꯥ ꯁꯅꯥꯊꯣꯏꯁꯤ ꯇꯨꯁꯤꯜꯂꯒ ꯅꯣꯏꯅ ꯅꯣꯛꯑꯒ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯧꯒꯠꯄꯤꯕ ꯌꯥꯗ꯭ꯔꯣ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯏꯁ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯃꯥ ꯍꯧꯒꯠꯅꯕ ꯂꯩꯕ ꯃꯤꯅꯥꯏꯔꯣ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯏꯆꯟ ꯌꯥꯔꯅꯤꯗ ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯦ ꯅꯪꯗꯤ ꯑꯩꯅ ꯂꯥꯛꯄꯁꯦ ꯁꯥꯎꯅꯤꯡꯉꯝꯅꯤꯅꯦ ꯅꯁꯥꯗꯒ ꯄꯥꯏꯍꯟꯅꯤꯡꯉꯝꯃꯣꯏꯕ ꯑꯁ ꯑꯗꯨ ꯅꯠꯇꯦꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯗꯨꯏꯗꯤ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯑꯃꯅ ꯈꯣꯡꯁꯤꯗ ꯈꯪꯌꯥꯟꯖꯜꯂꯛꯄꯗꯨꯗ ꯑꯩ ꯇꯨꯁꯤꯜꯂꯤꯁꯤꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯆꯟꯅ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯝꯅꯔ ꯃꯥꯜꯂꯦꯗ ꯑꯁꯣꯟꯕ ꯑꯩꯈꯣꯏꯗꯤ ꯀꯤꯕꯨ ꯀꯤꯔꯦ ꯑꯁꯨꯝꯅ ꯏꯆꯟꯅ ꯉꯥꯡꯗꯨꯅ ꯂꯥꯛꯄꯗ ꯃꯅꯤꯊꯣꯏ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯀꯩꯅꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯣ ꯀꯣꯂꯦꯖꯀꯤ ꯕꯦꯂꯦꯟꯇꯥꯗ ꯏꯔꯣꯏꯔꯨꯔꯤꯕ ꯇꯧꯅꯤ ꯃꯁꯤ ꯉꯁꯥꯏ ꯏꯃꯥꯅꯗꯤ ꯅꯪ ꯀꯣꯂꯦꯖ ꯂꯥꯛꯑꯣꯏꯅ ꯍꯥꯏꯍꯧꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯣꯏ ꯚꯥꯏ ꯏꯃꯥꯅꯗꯤ ꯆꯠꯀꯅꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯂꯦꯞꯄ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯂꯥꯛꯏꯅꯤ ꯏꯃꯥꯗ ꯃꯤꯅꯝꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯕꯦꯂꯦꯟꯇꯥꯗ ꯑꯣꯜꯂꯤꯗꯣ ꯑꯁ ꯌꯥꯔꯁꯤ ꯀꯩꯗꯧꯔꯒꯦ ꯆꯟ ꯌꯥꯝ ꯉꯥꯡꯉꯤ ꯅꯣꯏꯁꯤꯗꯤ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯗꯨ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯔꯣ ꯍꯣ ꯐꯔꯦ ꯌꯥꯔꯁꯦ ꯑꯩꯅꯅꯤ ꯍꯥꯏ ꯉꯥꯏꯈꯣꯅꯦꯍꯦ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯗꯨ ꯏꯆꯟꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯂꯥꯛꯑꯝꯕꯗꯒꯤ ꯐꯠ ꯀꯟꯊꯣꯛꯑꯝꯃꯒ ꯒꯝ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯄꯗ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯕ ꯅꯥꯎꯕꯒ ꯊꯦꯡꯒꯥꯏꯅꯈꯤ ꯃꯗꯨꯗ ꯅꯥꯎꯕꯅ ꯍꯩ ꯃꯤꯇꯥꯡꯕ ꯀꯩꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯊꯦꯡꯉꯩꯗꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯃꯔꯨꯞ ꯑꯩ ꯎꯍꯧꯗꯕꯅꯤ ꯑꯣꯏ ꯅꯨꯃꯤꯠꯇꯨ ꯇꯥꯡꯉꯗꯤ ꯀꯩꯗꯧꯕꯒꯤ ꯀꯣꯂꯦꯖ ꯀꯥꯔꯛꯏꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯤꯁꯤ ꯅꯨꯄꯤꯗꯒ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯕꯤꯗꯨꯅꯤꯅꯦ ꯅꯨꯡꯉꯥꯏꯕꯤꯗꯨꯅꯦꯕ ꯅꯪꯒꯤꯁꯤ ꯍꯣꯏ ꯅꯥꯎꯕ ꯀꯩꯅꯣ ꯍꯥꯏꯗꯣ ꯑꯁꯤꯅ ꯑꯃꯨꯛ ꯁꯅꯥꯊꯣꯏꯒꯤ ꯍꯨꯏꯔꯥ
ꯀꯩꯅꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯈꯨꯔꯥꯗ ꯐꯨꯔꯒ ꯏꯗꯣꯝꯆꯥꯗ ꯅꯥꯔꯤꯗꯣ ꯇꯧꯔꯤꯅꯦ ꯍꯥ ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯣ ꯍꯥ ꯑꯁ ꯌꯥꯔꯁꯤ ꯚꯥꯏ ꯆꯠꯂꯣ ꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯂꯥꯜꯂꯨꯕ ꯉꯥꯛꯇꯅꯤ ꯆꯠꯂꯣ 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 ꯏꯆꯥ ꯏꯁꯨꯗꯒ ꯆꯨꯔꯨꯡꯉꯛꯀꯅꯤ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯅꯥꯎꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯏꯆꯟ ꯑꯃꯗꯤ ꯃꯅꯤꯊꯣꯏ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯃꯔꯛꯁꯤꯗ ꯋꯥꯐꯝ ꯑꯃ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯈꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯖꯕꯁꯤ ꯅꯨꯡꯁꯤꯊꯣꯏꯕꯨꯅꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯕꯅ ꯏꯆꯟꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯆꯟꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅ ꯁꯅꯥꯊꯣꯏꯒꯤ ꯃꯔꯨꯞ ꯃꯅꯤꯊꯣꯏꯕꯨꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯡꯁꯤꯊꯣꯏ ꯍꯧꯖꯤꯛ ꯁꯅꯥꯊꯣꯏꯒ ꯊꯦꯡꯒꯥꯏꯅꯈꯤꯕ ꯅꯥꯎꯕꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯥꯎꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥꯊꯣꯏ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯙꯥꯔꯤꯗ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯟꯊꯔꯒ ꯃꯅꯪꯒꯟꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯏꯪꯂꯕ ꯊꯥꯖꯒꯤ ꯃꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯅꯨꯡꯁꯤꯊꯣꯏ ꯅꯪꯁꯤ ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯈꯪꯕꯤꯗꯦ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯇꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥ ꯃꯆꯥꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯂꯒꯦ ꯀꯅꯥꯅ ꯈꯪꯒꯅꯤ ꯌꯥꯕꯤꯔꯛꯄꯁꯨ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯀꯩꯁꯨ ꯈꯜꯂꯔꯣꯏꯗ ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ ꯈꯟꯗꯣꯛꯂꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯍꯜꯂꯝꯂꯒꯦ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯁꯅꯥꯊꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯊꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯌꯦꯡꯊꯣꯛꯏ ꯃꯗꯨꯗ ꯌꯦꯅꯈꯥꯒꯤ ꯙꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯍꯥꯏꯐꯦꯠ ꯎꯈꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯅ ꯎꯔꯤꯕ ꯑꯗꯨꯗꯤ ꯌꯦꯅꯈꯥꯔꯣꯝꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯄꯥꯏꯔꯒ ꯌꯦꯅꯈꯥꯔꯣꯝꯗ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯅꯥꯊꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯑꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯨꯕꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯍꯥꯏ ꯑꯩꯅꯤꯅꯦ ꯀꯩꯗꯧꯔꯦ ꯍꯥ ꯀꯅꯥꯗꯅꯣ ꯅꯪꯅ ꯀꯅꯥꯅꯣ ꯍꯪꯉꯤꯗꯨꯕꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯁꯤꯗ ꯃꯤ ꯆꯠꯈꯤꯌꯦ ꯑꯗꯨ ꯌꯦꯡꯉꯝꯃꯤꯅꯤ ꯍꯥꯏ ꯃꯤ ꯑꯣꯏꯔꯝꯃꯣꯏꯗ ꯀꯗꯥꯏ ꯏꯃꯥ ꯌꯦꯡꯒꯦꯁꯦ ꯀꯅꯥꯅꯣꯅꯦ ꯆꯠꯈꯤ ꯍꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯆꯦꯞꯊꯔꯒ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯍꯨꯏ ꯑꯗꯨꯗꯤ ꯆꯠꯈꯤꯕ ꯎꯏ ꯃꯗꯨꯗ ꯃꯃꯥꯅ ꯍꯥꯏ ꯑꯁꯤꯗꯤ ꯇꯥ ꯆꯥꯎꯕꯜ ꯈꯣꯏꯒꯤ ꯍꯨꯏ ꯇꯨꯕꯣꯟꯕꯤꯗꯨꯅꯤꯅꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯅꯪꯅꯅꯦ ꯅꯨꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯧꯖꯤꯛ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯎꯈꯤꯕ ꯍꯨꯏ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯛꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯁꯅꯥꯊꯣꯏ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯌꯧꯔꯛꯏ ꯑꯗꯨꯅ ꯃꯍꯥꯛ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯅꯤꯊꯣꯏꯁꯨ ꯂꯥꯛꯂꯦ ꯃꯗꯨꯗ ꯁꯅꯥꯊꯣꯏ ꯎꯕꯗ ꯍꯥꯏꯔꯛꯏ ꯋꯥꯎ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤ ꯀꯩꯅꯣꯝꯃ ꯂꯩꯕ ꯃꯥꯜꯂꯤꯗ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯨ ꯌꯥꯎꯖꯒꯦꯗꯅ ꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯒꯦꯅ ꯈꯜꯂꯤꯌꯦ ꯀꯅꯥꯗꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯟꯗ꯭ꯔꯣ ꯍꯦꯔꯥ ꯅꯠꯇꯦꯗ ꯅꯪ ꯁꯨꯕ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯀꯅꯥꯗ ꯚꯥꯏ ꯅꯪ ꯁꯦꯡꯅ ꯈꯪꯗ꯭ꯔꯣ ꯈꯪꯗꯦ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯑꯩꯕꯨ ꯃꯥꯏꯕꯗꯧꯅ ꯑꯁ ꯌꯥꯔꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯍꯩꯃꯥ ꯃꯅꯤꯊꯣꯏ ꯅꯪꯁꯨ ꯂꯥꯛꯑꯕ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯔꯤꯌꯦ ꯅꯨꯄꯤ ꯆꯦꯟꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯩ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯑꯩꯅꯅꯦ ꯃꯥꯒꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯂꯥꯏꯌꯦꯡꯅꯕ ꯃꯥꯒꯤ ꯃꯥꯃꯣꯗ ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯐꯅꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯛꯎꯗꯅ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥ ꯃꯥꯃꯣ ꯍꯥꯏꯗꯤ ꯒꯨꯖꯔꯥꯠꯇ ꯗꯥꯛꯇꯔ ꯑꯣꯏꯕꯗꯨꯔꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯃꯥꯅ ꯍꯥꯏꯔꯤꯅꯦ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯃꯃꯤꯠꯁꯤ ꯃꯄꯨꯡ ꯐꯥꯅ ꯎꯔꯗꯤ ꯀꯣꯂꯦꯖꯇꯨꯗꯅꯦ ꯃꯥꯕꯨ ꯅꯝꯕꯤꯅꯕ ꯂꯩꯔꯣꯏ ꯇꯣꯞ ꯇꯥꯗꯣꯏꯖꯥꯠꯅꯤꯍꯦ ꯌꯥꯔꯦ ꯃꯤꯁꯇꯔ ꯈꯗꯥꯡ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯥꯏ
ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯀꯣ ꯃꯅꯤꯊꯣꯏ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯅꯤꯊꯣꯏꯒꯗꯨ ꯀꯣꯂꯦꯖꯇ ꯂꯥꯛꯈꯤ ꯁꯅꯥꯊꯣꯏꯅ ꯃꯅꯤꯊꯣꯏꯗ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗ ꯃꯃꯥ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯋꯥ ꯀꯥꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯅꯥꯊꯣꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯃꯅꯤꯊꯣꯏꯅ ꯈꯪꯈꯤꯗꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯣꯂꯦꯖ ꯌꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯁꯅꯥꯊꯣꯏꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨ ꯊꯅꯝꯃꯒ ꯃꯍꯥꯛ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯧꯊꯣꯛꯈꯤ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯪꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏꯗ ꯌꯥꯝꯅ ꯇꯞꯅ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯁꯤꯗ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯍꯣꯏꯅꯦ ꯍꯥꯏꯔꯛꯑꯣꯅꯦ ꯁꯠ ꯍꯥꯏꯔꯛꯑꯣ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏꯅ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤ ꯑꯗꯨꯒ ꯍꯦ ꯃꯤꯇꯥꯡꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯑꯁꯥ ꯇꯧꯖꯕ ꯁꯥꯔꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯃꯤ ꯑꯃꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯁꯅꯥꯊꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯆꯩꯕ ꯑꯗꯨꯗ ꯃꯌꯥꯝ ꯆꯤꯡꯁꯤꯟꯅꯔꯛꯈꯤ ꯃꯔꯛꯇꯨꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯅꯥꯎꯕꯁꯨ ꯌꯥꯎꯔꯛꯏ ꯃꯗꯨꯗ ꯅꯥꯎꯕꯅ ꯅꯨꯡꯁꯤꯊꯣꯏꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯃꯁꯤꯒꯤ ꯃꯤꯇꯥꯡꯕꯁꯤꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯦ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯁꯦꯡꯕꯔ ꯅꯪ ꯍꯥꯏꯁꯦ ꯁꯤꯗꯕꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯈꯪꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯄꯥꯎ ꯑꯗꯨ ꯏꯆꯟ ꯑꯃꯗꯤ ꯃꯅꯤꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯝꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯕꯅ ꯁꯅꯥꯊꯣꯏꯕꯨ ꯐꯨꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯅꯤꯊꯣꯏꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯥꯎꯕꯒ ꯑꯃꯨꯛ ꯐꯨꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯥꯅ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯁꯅꯥꯊꯣꯏꯗ ꯃꯇꯥꯎ ꯅꯪꯅ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯁꯤꯗꯨꯗ ꯑꯣꯏꯔꯦꯀꯣ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯥꯏꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯃꯅꯤꯊꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯁꯅꯥꯊꯣꯏ ꯀꯔꯤꯃꯠꯇ ꯈꯨꯝꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯤꯟꯅꯖꯔꯤꯕ ꯏꯆꯟꯗꯣ ꯀꯞꯂꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯃꯒ ꯆꯠꯈ꯭ꯔꯤ ꯃꯅꯤꯊꯣꯏꯁꯨ ꯈꯪꯉꯤ ꯏꯆꯟꯅ ꯁꯅꯥꯊꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯆꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯏꯆꯟꯅ ꯋꯥꯔꯧꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯅꯤꯊꯣꯏꯅ ꯌꯦꯡꯉꯨꯇꯨ ꯏꯆꯟꯁꯦ ꯋꯥꯔꯧꯔꯒ ꯆꯠꯈ꯭ꯔꯦ ꯍꯥ ꯀꯔꯤꯒꯤ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ ꯃꯇꯥꯎ ꯅꯪꯕꯨ ꯏꯆꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯇꯥꯎ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗ ꯃꯥꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯌꯥꯔꯦꯁꯦ ꯏꯇꯥꯎ ꯏꯆꯟꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯒ ꯅꯪꯅ ꯈꯪꯕꯤꯔꯝꯗꯕ ꯍꯥꯏꯕꯁꯦ ꯑꯉꯛꯄꯅꯤꯍꯦ ꯀꯥꯟꯇꯦꯁꯦ ꯍꯧꯖꯤꯛꯃꯛꯅ ꯏꯆꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣꯕ ꯀꯣꯟꯅ ꯍꯥꯏꯔꯁꯤ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯦꯕ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯐꯔꯦ ꯍꯜꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯅꯪꯅꯦ ꯁꯣꯏꯗꯅ ꯍꯥꯏꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯀꯣꯂꯦꯖꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯨꯝꯗ ꯂꯩꯔꯤꯕ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯁꯅꯥꯊꯣꯏꯅ ꯁꯣꯛꯂꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯅꯨꯡꯁꯤꯊꯣꯏꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯒꯤ ꯅꯇꯦꯛ ꯅꯄꯥ ꯆꯥꯗꯅ ꯊꯥ ꯂꯥꯟꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯝꯃꯤ ꯑꯗꯨꯒꯨꯝꯂꯕ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯒꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯅ ꯐꯥꯊꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯈꯤ ꯃꯗꯨꯗꯒꯤ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯁꯅꯥꯊꯣꯏꯒꯤ ꯃꯃꯣꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯅꯥꯊꯣꯏꯕꯨ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯅ ꯃꯍꯩ ꯇꯝꯅꯅꯕ ꯑꯃꯗꯤ ꯃꯃꯤꯠꯁꯨ ꯂꯥꯌꯦꯡꯅꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯗꯨ ꯁꯅꯥꯊꯣꯏꯒꯤ ꯃꯃꯣꯅꯁꯨ ꯌꯥꯔꯗꯨꯅ ꯁꯅꯥꯊꯣꯏ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯄꯥꯎ ꯑꯗꯨ ꯏꯆꯟꯁꯨ ꯇꯥꯔꯗꯨꯅ ꯁꯅꯥꯊꯣꯏꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ 6ꯅꯤ ꯋꯥꯠꯂꯤꯉꯩꯗ ꯁꯅꯥꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯗꯥ ꯁꯅꯥꯊꯣꯏ ꯏꯆꯟ ꯅꯣꯏ ꯂꯥꯛꯏꯕ꯭ꯔꯣ ꯂꯥꯎ ꯀꯥꯈꯠꯂꯣ ꯏꯃꯨꯡ ꯆꯪꯁꯦ ꯗꯥ ꯃꯅꯤꯊꯣꯏ ꯅꯪꯁꯨ ꯂꯩꯔꯝꯃꯤ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯍꯦꯔꯣꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯊꯟꯇ ꯂꯩꯕ ꯇꯥꯜꯂꯦꯅꯅꯦ ꯑꯩꯒ ꯁꯨꯝ ꯂꯩꯔꯤꯕ ꯆꯪꯉꯣ ꯃꯥꯁꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕꯅꯤ ꯄ꯭ꯔꯦꯃꯤ ꯂꯇꯥ ꯆꯪꯉꯣ ꯅꯣꯏꯁꯨ
ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯆꯪꯉꯛꯎ ꯍꯥꯏꯗꯤ ꯍꯜꯂꯁꯤꯔꯥꯗꯅ ꯈꯜꯂꯨꯔꯕꯅꯤ ꯉꯁꯤꯒꯤꯗꯤ ꯆꯪꯉꯛꯈꯣ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯣꯔꯛꯄꯗꯗꯤꯅꯦ ꯅꯈꯣꯏꯅ ꯏꯆꯟꯁꯦ ꯊꯅꯝꯃꯒ ꯍꯟꯈꯤꯒꯗꯧꯕꯅꯤ ngasi nuiga pulap chang'o aduga pulap hankho kaino haisibo ꯑꯩꯈꯣꯏꯗꯤ ngasi thanamagena laaga adudi ai khangre he masada hainaro asam namakoi nuk nuktuna sanathoi gi manakta changi marjala tana tasna thoi thanamagi yarabo ha karibo itaw kaisu nateda phamse ichan nangdi phamung sida phamo aduga latanaga preminangana aduda chokrijuda phamo yaida aikhoidi atombi masanina swaida sum honajaragi asam namakoi wa nokli aduda sana thoina adu noi lakbabu kailege sumna sum lakpro aduda isanna yamna lakanindabra adu natida sum haidi kari khangjada tanja aduda latana yarese mai tongaranu tasna thoi hayengdi police lao tasna thoina palamda chatkani na haibuda mayamna tasna thoise amuktang unani na haibuda akoi pakhon laine adu tasna thoi sodan lauko maduda mani thoina lalu ri kaino sodan lakese mata adu da premina adu tasna thoi mapalamda di kyam kunan lerakani wahang adu tabata tasna thoina ichandu hinglaka yam kunan leroita sei khargi wani maduda latana mu tasna thoi mapalamgi masak mato phajabi nupi meyam ama ururaga aikhoi ga si kawkhini ko aisu khalini kawkhidrana ado kawaida aibu kemta khangdaba magumna hekta kawgudro asun no wara sanaringai sana thoi gi mama do imungda chang I aduga kana no la misibo maruda mani thoina ima amadune aduga mama nabine mokoi lambani hai kaino amadune aduga mama nabine haisibo maruda latana ima damani thoise maron sudrabani aikhoi dasana thoiga college taminabane dasana thoise mapalamda chalani na haibaduda hayeng satra mayama amuktang unase na haiba adugi haiba lakpani adugi wire hoi lakhalaga loire kaino adubo maduda preminamu adudi ma aikhoi amuk chalagi asi haiduna hagulai maduda sana thoigi mamana sa thaki si haiduna khamki adubu makoina yarani haiduna tatnaba thori asomna ichan amadi magi mamanabe singtu chatkri maruda sana thoigi mamana mani thoida asina kana no haiduna hangi maruda mani thoina ichan gi maramda wa punamak haibiga lunena ichan na sana thoibu sinajabagi warisu liki maru tabada sana thoigi mamana ichan bu yamna pamjaki amadi nuksiba phaujaki adubu somda mani thoidi thamoi kaiba haibado oiribani asomna num adu haukhre mathangi numni mayamdu sana thoiga wari watai kaya sanaduna mahangna leirugaduriba mafam adugi maramda amati kayam kunna lerakadabano haibna singba wari kaya sanaduna langli somdana nungsi thoidu mamanabi singa punduna leiri maruda mamanabi amana nungsi thoida nungsi thoi ngasi sana thoidu karpa maline masi mapalamda layeng basani na haigum su tawi mayam langna hobuni maruda nungsi thoina mitanggo to ba phasu pharoi to badu kai karana ba layeng ni no khangdine plane car ka sirati fani as hai di he midi be ma mami ujara basu college asigi lari haiba mi khangat padane ahum subar ring ki mafum kalibani adu kalaga kai to saibno nang haisi danau badi phatre siro nusi thoi nang lana di khanuko nu danau base nisa sinna ba mali amurak anirak sure ukhiba mana mangaga he hek lebido yare nusu danau base kalak par kanum tori nusi thoi nang aduri hemandro yare aikhodi ni sajaba koibani asi hairamaga nusi thoi prap chakhi mamanabi singsu adumak leptuna yengduna lehokhi tasengna mahaksu nababu singnaba kuirabani maraksida mahakna sana thoida phukhiba adukisu mahak ningam dabaduna leiribani asomna charangna leiringai tanja sida mamanabi singna amu hajilakwa aduda mahak tawpham khangaduna mamanabi singda wasinduna sairam libani masagaki nusi thoina nababu wari sanage haiduna koithi thirakle asomna thirakpada college ki maning lomda hauriba u amagi makhongda
ꯃꯈꯣꯏ ꯈꯔ ꯐꯝꯃꯒ ꯂꯩꯕꯗꯣ ꯎꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯊꯣꯏ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯅꯥꯎꯕꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯒꯨꯂꯤ ꯄꯥꯏꯔꯒ ꯃꯌꯥꯗ ꯍꯨꯛꯆꯤꯟꯈꯤꯕ ꯑꯗꯣ ꯅꯨꯡꯁꯤꯊꯣꯏꯅ ꯎꯍꯧꯈꯤ ꯁꯣꯝꯗꯗꯤ ꯅꯥꯎꯕ ꯀꯩꯁꯨ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯅꯥꯎꯕꯅ ꯅꯨꯡꯁꯤꯊꯣꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯑꯩ ꯊꯤꯔꯛꯏꯔꯣ ꯅꯨꯡꯁꯤꯊꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯅꯥꯎꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯂꯒ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯤ ꯃꯗꯨꯗ ꯅꯥꯎꯕꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯐꯥꯈꯤ ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯌꯥꯔꯦ ꯅꯪꯕꯨ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯐꯕꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯦꯗꯅ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯃꯥꯟꯅꯕꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯁꯨꯝ ꯇꯦꯁ ꯇꯧꯔꯨꯕꯅꯦꯕ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯂꯣꯏꯅꯔꯕꯅꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯅꯪꯒꯨꯝꯕ ꯅꯤꯁꯥ ꯆꯥꯕ ꯑꯣꯛꯇꯕ ꯑꯃꯗ ꯑꯩꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯅꯥꯎꯕꯗ ꯆꯩꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯁꯅꯥꯊꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯋꯥ ꯉꯥꯡꯕ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯉꯥꯡꯅꯔꯤꯕ ꯑꯗꯣ ꯇꯥꯔꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯁꯩ ꯍꯥꯏꯕꯗꯣ ꯍꯧꯔꯣ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯁꯛꯄ ꯏꯁꯩꯗꯣ ꯇꯥꯅꯤꯡꯉꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯌꯥ ꯂꯥꯡꯅꯔꯛꯏ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯍꯣꯏ ꯑꯩ ꯁꯛꯆꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯏꯁꯩ ꯁꯛꯂꯛꯏ ꯁꯅꯥꯊꯣꯏꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯇꯥꯔꯒ ꯁꯣꯝꯗ ꯅꯤꯡꯉꯝꯗꯕ ꯃꯩꯅ ꯆꯥꯛꯂꯤꯕ ꯅꯨꯡꯁꯤꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ ꯁꯅꯥꯊꯣꯏꯗ ꯑꯃꯨꯛꯇꯪ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯆꯕ ꯄꯥꯝꯂꯛꯂꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯃ ꯆꯥꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯊꯣꯏꯗꯨ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯃꯍꯥꯛ ꯃꯌꯥꯝꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯊꯣꯔꯛꯏ ꯃꯗꯨꯗ ꯁꯅꯥꯊꯣꯏꯗꯨ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯈꯣꯡ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯁꯟꯒꯦ ꯇꯧꯏ ꯃꯗꯨꯗ ꯏꯆꯟꯅ ꯉꯥꯛꯍꯧꯕꯗꯒꯤ ꯇꯨꯕꯃꯛꯇꯤ ꯇꯨꯍꯧꯗ꯭ꯔꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯔꯗꯨꯅ ꯏꯆꯟꯗ ꯏꯆꯟ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯅꯥꯊꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯏꯆꯟꯅ ꯁꯅꯥꯊꯣꯏꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯈꯤ ꯃꯗꯨꯗ ꯁꯣꯝꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯅꯨꯡꯁꯤꯊꯣꯏꯗꯤ ꯄꯦꯟꯖꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯊꯣꯏꯗꯨ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯆꯦꯊꯤ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯤ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯆꯦꯊꯤ ꯑꯗꯣ ꯄꯥꯏꯗꯨꯅ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯏꯆꯟ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕ ꯃꯥꯟꯕꯒꯦ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯏꯆꯟ ꯑꯗꯨꯃꯛ ꯊꯨꯡꯅꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯅꯤꯊꯣꯏꯅ ꯀꯅꯥꯒ ꯄꯥꯒꯗꯧꯔꯤꯕ ꯃꯍꯥꯛꯅ ꯀꯝꯗꯧꯍꯧꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯐꯣꯡꯖꯔꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ